Masigi Nupisina Magi Thagi Khongkap Lakpa means period Lakpa Khuding Nongmada pet Taramangagi Changda Silli Nongmada Masisu Numit Marini Mangani Chayul Amakanateko straight Numit Taramarini Changda Maga Kangnet Chanavasing Hirami as Kashum Torida, a question mark the E. Mayam Chatpadum Yaurini, Adum normal Loga Ponida. Adubu, no Madimana Magi Tabuk Lakpamatam the Lambi the Lectark Padagi, Pukatki, like it never. Dr. Amana Magi Hakchang Chip Torbumatam the day, Yam Nungaitava, Yam Satina Nungaitava Palama Punky. Marangsi Egi Chanopigi, Ani Suba Mapung Numini. Aduna Masigi videos di yam akanaba video ni nupi ubishingi nupasing su soidana yingbiu maramdi masna adongi ima ichal isegi bunsi kalpada soidana mating pangpiyai video sigi roi masruktai chanupigi birthday tokhiwagi photos videos mami kradang hapjarke loi phaudang miyeng tabio aduri khoi wari rom dala ase ngasai haijakhibi nupido masi mathanta leibani Kagi Bhara Matantana Tizay, Chang Matanta Tonga Sazay, Mipung Khuding Haini Maxi, Mabangal can be Matona Labi Nupinidra. Adu, Karigumba Amadi Mag Hakchang Manunda, Yam Kana Aswiba Malayakli. Matabak Chang Nine Adum Chase, meetings amada cancel Tode, Magi Punsigi, Awaba Pindabasing Canadasu, complain Torude. Adu, Ta Khudingi Mana, Yam Nuaitava Magi Hakchang, Yam Satina Nuaitava Adum, Mayuklay, Adu Madu, Nipung Khudingadi, normal ni, Kishum Torui Hainadum, Lightok na Kumbiri. Magi problems in Masini. Madudi once mana period Pulakrava, Magi Thagi Konka Pulakragadi Madu, Chayul Ani, Numit Tara Marini Romsi, Lloyd and Adumlay. Masta mana Magi Tabak Thormsing adu Soidanavo Honarpum Dadi, Nongmuda, 15 pets, Nongda pet Taramangarom Sudum, Silli, Siznay. Asuk Pibam Tadavukung Chadabas in Mayuk Nazarasumana Nong with the Masigdamukta, Office Tegisuti Lokide. Adu soon the symptoms started appearing. Mongon the Arubu Layong sing Utopa Horkledo. Kok Nauping Laurgadum Lake Lakpi, Pangtok the Choktarpi, Wakal Laksin Bangamaktava, Vren Folk, Pangcham the Chamam Narapa, Kausan Tirapa, Racing Heart, Mihul Kunjal Kana Chonklapisi, Mongon the Toba Horkledo. But everyone had an explanation. Adu man aduna Toragasu, Mipung Kudimaki, Ma Magi Oibamot Adum, Pampi the Pinari, Irai Laiba Monda. Magi Fiski Manager Nahai, Kishutorida, Stress Noiramne. My Mamana be Amanai, Kashim Torime, I should eat Mayam Leva, non operating Karatoiko, even Dr. Kranadi Mon the taste poke down of Hibiraki, Matang Lakpada Parkpuri Yangu had a line of Kumbuga Tadopiraki. Adubu Chiruk was the Magi Hakchang de Sumasum, Son Turkly, Magi Unsa Kuju, Taifet Tabahurkle, Magi Shamyam Pasilakle, Stair Kavukumba City Kavukumba Tawuda, Yam Hinjina Choktava, Sado Tumba Hore, but she kept pushing through. Adu ma hujiksu yani yanabadum hotnarga lady. Adu nong ayuk amadi man office lakpadama lambi the matanta lecture kivani. Mastagini mamaitang the doctor sina magi hakchang mapung fana taste tokivasi. Magi hemoglobin 6.3 kakta leramki. Masamo parivi mirondrivi nupiamagi magi hakchang the laigadava normal hemoglobin ni chang is range sasi 12 tagi 15 pogi mark the laigadavani grams per deciliter. Magi Hakchang the oxygen ki chang yam satina nemame. Masida natri, atopa number amanasu Dr. Singbu, soy lauhan ki, madadi, ferritin. Ferritin is among the subnay 4 kak leram ki. Ferritin nasna equigi Hakchang the iron reserve kiam yauri habisimasi, unbirivani. Masamu farivi healthy nupi of the Masigi, Masingsi, 50 degi 150 plus legadavani, among the subnagi 4 kak leramisi. Magi Hakchangi iron gi pukaisi, ihang hangam dore haivani. Dr. Singh Adunama, iron yam satina watpagi problem, anemia leire haiba kangami. Masi tholak pagi maramna, matam sangna thagi khongkap lakma matamda, yam chalak padunani, thola isi. Asumna kumpubi phibam da matam sangna, tha khudingi isi yam chasila agadi, mang krivasing adugi mahut anona sinjalak banangdringai, hakchangdagi iron yam thuna jar mangsilai. Kangjin bio, aikoigi the oxygen honbiriba protein, hemoglobin is sumba matamda aikoigi hakchangna, iron darkar oi. Aduna aikoigi hakchangdagi iron nemak ba walakpa matamda oxygen delivery isi tapthari hanthari. Aduna aikoigi hakchang kiyat singna energy phangbagi chang hanthari. Maramsna choktaba ko ngawba horakpani. Masnani anemia sina sathira agadi wan thaba lekthara patholibasi. Magi test of report adudida magi hakchang da yauriba vitamin D ki changsu yam sathina neme critically low oire haibasu utli.
Aduga note tosin biu. Hakchang the vitamin D ki chang siam nemagadi. Aikoi sarugi mapangal sonthalakani. Masal tong sara chikpa nava tholakani. Mut yam nungai roi. Saru shang tekpa yabagi chang yam wangkhalakani. Aduna swai matangstagi aikhoina khangba yabasi nupising da yam chatpa haibsna makhoigi reproductive health khaktanatana makhoigi hakchang shinba thungna affect tawanga mi haibsni aduna video sibu yengbirbu nupising adum ka hena chatle khanbiba leiragadi doctor tanabiyo tests makhal khra haijarake complete blood count CBC ferritin iron stores vitamin D thyroid panel THH T3 T4 vitamin B12 Hariba testing asi matam chana tawthorgadi khudong thiba tadringe adungi problem adu khangdok hoba mangjongna ngamgani aduga ngaikho iron yaw chinjak khradang haijarongge red meat lentils palang shak mairin maru chakhau broccoli mangi asina singbani video gi oinadi swaida loizare aduna makha tarak pasti aigi ichanupina chahi ani mapung phajarpaga mari leinana aigi thamoi gi oibu wa khradang ichanupida phongjage ichai pema Nangna mamagi puknang da leiringi matamda papagi marup singna tatna haiki maruf nangido nachanupa soidna oigani adubu papagi wakhal manung mestadi kana khanghanda matam chupda lona sonjaki ichanupi ohenbiyo aigi khudom bisda nungshiraba mukhun masa singaduna chejet paijaraga haina chatpat tamjarakdabi chanupi ama magi thik nokpagi nungshiraba khonjel laduni imungasigi sidayai nadayai ohenbiragdabi chanupi ama English ngani kunmari lamtagi tang kunmari ipani chabu ithada ahanba kunjaba phangba mekup ado maduda ipagi hakchang kya chin thungbre nung shiraba mangalamna solakpugum phaurakhido madugi tanglaba mekup aduna ikhoida khwaidagi tangba loksing ama yenbiramki madudi ikhoi khaktana nahak pukchabnate nahakna soi khoibu aikhoigi su anowa saklon amada pukpirabani hena kankhatlaba hena akhang kallaba hena jackson jaraba hena thawjal leiraba miyoiba amamam oina Nangonda yengba khaktada papa mitlu pirang ihorei madu ichada karigumba asoiba aranba ma yawbagi nate madudi papagi ichaibi mado mapu mahangna kyada mapung phana ningthijana sembiri ibano haibadu madu khakta khalbudane nangna pamjaba posat ama udana mai machado thatha mungum plop ngan khlak padado udi pana khale aigi mapokse kyada leibak pharibano aina kari afabat tawjrubagi nangbo aigi ichawaina phangjabano Maramdi nangse sembiba mapu masamangna naraibak machaduna nungshina chupiraga makhutmakna khusna biramba igi mapok asigidi khwaidigi tanglaba khudol pot adugum phawhalle nangna yengaktaba matumdasu papadi nangonda dum yenge nangse aduki madik phajai phajaba haraga khwaina hanariba thado madu khaktanate nangdi phagi jugai su seli smart su oi yamsu confident oi takpirubna dei chadi minungsi su yam chawi Atang binang bu ainang ngakpi shenbigani haina mapumana thazabirambase mastagi hena mapung phaba apen ba malaitre macha isai masalo let it go solo let it go mama rom na odu papa